Manipur da NRC Chatnahallu Haiduna Thang-Ta ki Thoumi Lising Henbana Khongchat Chatkhre. Manipur da NRC Chatnahallu Manipur Leingakna war on drugs lepalaitana Sangsillu Haiduna Huyan Lanlong Thang-Ta ki Thoumi Lising Henbana Khongchat Chatkhre haire. Apunba Manipur Huyan Lanlong loop ki cherwalaman hai. Ngasi nung maijing numit ke ayuk pung mapan tarakpada. Kuman lampaki indoor hall ge mamang thang badal iba lampakta. Huyan Lanlong Thang-Ta ki Sanroy Lising Henbana saruk yakhe. Tungda yamlaba mahiroi sing aduna khongchat ama chatkhe NRC Chatnahallu war on drugs Sougatli haiba khwalawga loinana khumal lampak indoor hall manakta ge khongsa laga khongnang ani karak thangwai ban lila sing khongnang khong khuyathong khumal lampakta lamthung phamoi khe khongchat asi lup ahum na punna sinba nei lup sing adude apunba Manipur huyat lanlong lup Sarit Sarak Association Manipur amadi All Manipur Chaibi Association nei ngasigi khongchat asi da Ukhrul District Thang-Ta Kamjong District Thang-Ta Cultural Association amadi Fungyar Thang-Ta gi lupsing su saruk yakhe NRC gi issue Manipur Leingakna Mapung Fana Sougatli Basantakumar Manipur da National Register of Citizenship NRC Chatnahallu mitop khangdokna ba Manipur gi tongan ba civil society organization singna taliba demand asida Manipur Leingakna su Mapung Fana Sougatli haina Manipur Leingakna Education Minister TS Basantakumar na phongdokhre Wapam asi Manipur University Student Union na sinduna chayolama chumna pangthorokpa Manipur University Week 2023 gi loisin bagi thoram ga mari lainana paumi singna hangba wahangge pau khumpi raduna phongdokhibane minister na makhata na hai NRC gi issue ase state Leingakna sinasu Mapung Fana Sougatli masida lamda masigi tongan ba civil society organization singna Delhi da fawba chatuna demand tawruba se yamna maram chaba demand amani haina lawwe State Leingakna maikay da gisu center da recommendation ama thana bagi matang da kumna khanare state asigi waina su population commission ling bagi thabak hawjik yamna kanna sathare athuba matam da Mapung Fana loisilaga thabak paikhat pangamlagani hai bagi thajaba lai democracy bu dictatorship Onthokle Congress Rahul Gandhi disqualify to bagi mayok ta rally Chatkhre BJP Leingakna pu lusingliba Prime Minister Narendra Modi na India gi democracy bu Dictatorship na mahut sina bahona dun laire Leingakna asina Indian Constitution de yauriba secularism haiba wahai ase lauthoklaga capitalism onthokna bahona ri haina Manipur Pradesh Congress Committee ge President MLA K Megachandra na phongdokhre Congress office ta pangthokpa pawgi mifamda K Megachandra na hai handak Rahul Gandhi da chathariba thawong aside BJP Leingakna aranba tawba singbo mana piba duga achumba tawba singbu na kaisum sangda thajan bage thawong adune Court na wayel hek laukthokpaga laukhatpam thokpa logi procedure sing adu amata ngaktana mahakpu parliament ki member dagi disqualify tawba si laibak thiba nei Rahul Gandhi na Modi community bu singnaraga wa haikhiba leite mahakna Lalit Modi Nirab Modi amasung Narendra Modi bu akaknana pallaga haikhiba nei sasinaba letter of undertaking sisinaraga Punjab National Bank dagi lupa crore lising taraga mari laukthokibagi wafam laikhraba nei Nirab Modi na India gi mapanda leiba bank tagi lupa crore lising taraga mathoi chamri asaba document sisinaraga laukthokibagi wathok leide India gi miyam ge lupa crore kaya lut tawraga mapanda nungaina leriba miyoi singbuna chairak pidraga madu chairak pi de hairubagi damak Rahul Gandhi bu aranba tahalaga leire Narendra Modi na lusing Leingakna asigi makhada India da democracy leitre Rahul Gandhi na parlamenta Narendra Modi amasung Adani gi marakta leinariba mari gi matangda wahang hanglubagi damak mahakpu namthanaba honaba nei masigi damak Rahul gi mathakta BJP na saubani loinana makhata na wangang laktanabagi damak Rahul Gandhi bu hanaba thorang asi chatharakpani haikhe parliament ruling party law khongduna khongjang changsin bai base handaki matang asi natana mamangda amukta thokhidre Leingakna asigi mayokta wangang lubo opposition gi member singda kihanbagi thabak chathare Leingakna asida yawba senja thumja tawba amasung case kayada chenaba minister singi mathakta CBI NIA ED na chingba thajan bagi mahutta Leingakna ki mayokta wangang luba opposition gi member singda CBI NIA ED na chingba kaya thajil le Rahul Gandhi bu court na wayel hek pibaga Election Commission of India yaudana khudakta MP dagi disqualification tawba se logi kanglon thugai banai Leibak asida democracy kanana bagi damak Congress party na hanba laitana thenglakhiga nei Congress party na achumba masung non violence ta thajaba thamlaga leptana sanction khigani haikhe Amaromda Manipur Pradesh Youth Congress Committee nasu Rahul Gandhi bu Lok Sabha gi MP oibadage disqualify tawkhiba dugi mayokta yaningdaba khongchat ama Imphal ge Rajbaban mamang phawba chatkre